ATM card Sijinnaduna Apf Louthokpa Yanaba Thousil Paikhatkhre. Employees Provident Fund Organization EPFO hairiba retirement fund body asina masigi members singi khudongchaba piba oina ATM card Sijinnaduna makhoigi corpus fund gi senfam kaithokpagi khudongchaba fanghanaba thabak paikhatkadawri. Akaknaba selling amagi manungda khudongchaba fanghangadawriba asi ATM card kamanaba system ama sijinnaraga members singda kanaba fanghangadabani. Asi mathang chahigi mayai chalakpa aduwaida thabak oina paikhatlagani hairi. EPFO na masigi IT infrastructure EPFO 3.0 gi makhada fibam fagathanaba thabak paikhatlakli. EPFO 3.0 asi ahanba tangka ki oina laukhatlakpa thorangni chatliba December tha asida thorang asi loiragani loinana kumsing inglising ani kunmanga gi June thada mapung fana thabak onthoklagani haina panaribani. EPFO corpus tagi fund withdraw taunaba ATM card ki feature sijinnagadauriba asi IT upgrade mapung fana tauraba matungda hangdokadabani hairi. Haukiba tha manga taruk asida IT platform amasung EPFO da leiriba atay process khudingmaki fibam fagathanaba hotnaduna lakli. Asigumba ahongba khudongchaba singasi EPFO 3.0 plan ki makhada chathabani hairi. EPF members singna ATM card ka manaba card amamam sijinnarabadi anauba thoranga sigi makhada kanaba fangani. Masana tungsinjaba apunba senfam gi chada yangkai fauba kaithokjaba yabagi khudongchaba fangani hairi. Asum taurabadi miyamna masagi thamjinjakiba senfam kaithoknaba hotnabada approval ngaibagi mathau tararoi loinana khudongchaba asi fanghannabagi damak anauba thorang asi paikhatlakpani haina Senior Official Amana Agency da Fongdorakhi. Members sing namasagi amount kaithokpa yabagi khwaidagi wangba shilling adu amuktang lepthokhraba matungda EPF subscribers singna makhoigi corpus fund gi senfam kaithokpada kanagumba authority amatagi permission lawbagi mathau tararoi hairi. Pension contributors singsu flexible oihannaba EPFO na thorang tauri anauba thorang asigi makhada employee singna EPS ta chada taranithoi fauba contribute tauriba asisu hongdok hongjin yahallaga hairi. Thorang asina employee singda masagi pamjaba amasung ngamjaba senfam kharadang contribute tawba yahallagani hairi. Kanagumba employee kharana masagi fangjariba khutsuman adugi chada tara khaktamak pension gi funda contribute tawba pamli aduga atoppa employee kharana pension gi fundagi masagi khutsuman gi chada tara nithoi natraga tara manga fauba thamjinba pamlambasu yai. Maramasina makhoigi apamba matung inna anauba thorang asigi makhada contribute tawba yahallagani hairi.